Thawbal district ki Yairipok Tampa Kaithel gi akoibada grocery dukan singda haira gi potlam sing hapchilaktuna yonsinlakpadagi Tampa Kaithel da potfam famduna haira yonba singda chauna amangbo oihalle haiduna potfam fambi singna irang haurakre loinana athuba matamda lengak amadi mari leinaba singna akanba mityeng changbiyu haina Tampa Kaithel da potfam famliba singna pukning jingsilakli haira yonbi amana fongdorakibada makhoi haira yonbi potfam kunhumdoi asi Yairipok Municipal Council na vendor card piduna Tampa Kaithel asida matam kayagi mamangdagi haira yondana lakiba singni adumakpu Kaithel asigi akoibada grocery gi potlam sing yonbagi dukan famliba sing asina kumai harau gi matam lakpaga haira gi potlam sing hapsinduna yonsilakpana thangai sengna haira yonjariba singda chauna amangba ayet apan oihalle masi kumsi chahi khaktagi natre haukiba chahi singdasu asum hek taurakpadagi irang kaya thokiba leikre hairi makoina asumna haira yonsilakpa asina nakhai sengna Kaithel da haira yonjariba sing asigi haira kaya patpa pumba yausalaktuna amang ata kaya su yaure masi kanana yengsinbigadauri haina hangladuna grocery gi potlam sing yonba singna grocery gi potlam sing adumak yonbiu aduga haira yonba singna haira tamak yonjage hairi haira yonbi singna dukan singgi association da aiba cherol pisinduna tawbidana ba haizer makoina thingma ngamde nakoina thokpa taunaro haibirakpa nungaitaba amani haiki hiramasida henna wathok chawthoraktringaida Manipur lengak amadi mari leinaba authority na athubada akan mamityeng changbiyu haina fongdorakli akoigi yaipro kaithelsida grocery phamiba dukan singje thengkomla sahi khudingi hapeba akoiga dum hapkono na dum khanaba adai kumsi jo la lo ka yum am kalle kumsi da su thambinu haibra moi da haijara moi dukan ge association da koi che thajara association ngamdre noi na ngamba da tawru haire ba koi adai moi yo dori na dum haira ngarang ju khanara adai huji so moi da yo lunu ana hairu ba matam da moi yo ne na mu da tawre koi ai khanara adu du gi adai lampak tu ju ma yo la lam khudi ma ki jo akoi di pura chi ra ba achi na pura iba koi jin sem kom lai do moi gi customer da bi bai ni adu di moi gi customer du di moi di grocery gi moi gi pot to ina thambi ba bi gi ba kai do ge ba akoi gi sem kom la jo moi na grocery da thamaga moi gi customer da bi ba ya bra ba moi gi grocery gi da moi na sem kom la order taw ri jing do akoi ju bi ba ngam me ba bi kaya no box kaya no akoi ju bi ba ngam me si ne ba akoi da hai bi ro si ne ba akoi na hai je aduga noina yo noina tawni ma pham taw so akoi di yo ne nu bi thor nang yo lu akoi ju tak khai ni nang ngam na ba na ne ba khanara mi je